Kuki Singna oida pada bangang bigi thabak leptrabadi hena chawa irang thorakpa yai ZUC Manipur Naga Youth Organization amadi RPI thawalena so akan mamong ni condemn torogli Kuki Singna aranba wafam kaya achumba saduna ngang sakliba amadi chatharaliba ka henba thong sing asi leptrabadi yellow furup singa Kuki Singa gi marak hena achoba irang tholakpa yai haina Jaliarong United Committee ZUC gi Manipur na section wa thamlakli Namdulong da ngasi pangthokpa pawgi mifam amada ZUC Manipur gi President Maibon Faumay na mathagi wafam asi fongdola duna mahanghai ngarang Kangpokpi District ki Konsakul Village ta khunja sina yumsana balam sengdokpagi thabak chatharingaida khulai matik chana pairaba Kuki miyoi kaya lakthuna tawriba thabak adu lepnaba kihanbagi loinana Konsakul Village Chief Ansam Abonmai yangkhaiga manga apadi Village Chairman D Adam nifuga manga butam thina furambadagi hojik rimsa layeng chathaduna leiri Ka henba Kuki ki thawang aselup asina akan mamong di yaningde Kuki Singna chathaki ba thawang adu ka henba thawang ni hairaduna mitop na mapugi lam mullaga leiba haibasi achumba nate aranba wafam kaya thengkhang kaya da Kuki na hajinduna chatharagli ba thawang asi asum makhata na chatharak patarabadi yellow furup singa Kuki Singa anigi marakta achoba irang ama tholakpa yai hiramasi da Manipur lenga ki mapu oina leiriba Governor Chief Secretary na khulai paiduna lakhiba sing adu Kana kanano aduga suda leiba keder sing oiragana makhoina tawriba thawong sing adu yade haiduna logi oiba thabak lokhat piyu maduna trapadi pamdaba thogdok hena tholakpa yai haina suphongdokhi mahna makhata arduna Jaliarong United Committee Manipur gi maikai Manipur da khunda minari bayero furup singi asi yamna nungsi chanana leiminaba ing tapa Manipur ama oina leiba pamjai masida mitop kharana chatharakliba thawong sing asina asumak makhata na chatharakpada laingak na yengduna leirabadi Yamna chawba thoaningdaba thodok thorakloi hainingai leite haina sujection wafam thamlakli Amaromda Manipur Naga Youth Organization athadorokpa chorol amada su Kuki am volunteer sing maru oina Wi-Fi Kuki na Konsakul gi chief amadi village chairman yawna khunja sing ngarang tamthina furamkiba thawong atubu akan mamong di yaningdaba fongdurakli cherol sina hainaga amasung Wi-Fi Kuki anigi marakcha communal feeling ama sagattuna lailon Wi-Fi gi khunja sing amadi Satellite illegal salter singna Konsakulda sigumba thong kaya mamangdagi hauna chathaduna lakli Konsakula sining sing bathok traba matamdagi liangmai lol ngangba Jaliarong NP gi khul amani Kangpokpi district ta khundariba liangmai lol ngangba minority community asigi manthakta phuchaibagi thong kaya khulai paiba Kuki volunteer singna leptuna chatharakliba amadi masida Kuki na namna leiba district administration na susagwali Jaliarong NP community yamna nagami yamna Wi-Fi Kuki gi thong asi Khangduna lakpani adubu ngasidi khangbagi pangal adu loisilakli Communal oiba Kangpokpi District Administration gi makhada Jaliarong NP maru oina liangmai amasung atay minority naga tribe singna victim oiduna lakli maram asina central government na makhata na Kuki khulai paiba singna Konsakul amadi atay naga gi khul singda attack chatharagliba asi thingbina basu pukning chingsilakli Nakalamarom da Kangpokpi District ki manung chana Konsaram khul gi ningthau Amson Abonmai amadi khul asigi chairman D Adambu Kuki Singna minung silei tana tamthina furambagi thawong akan mamong da condemn tawbaga loinana pangdabagi thawong ni haina RPI thawali Manipur gi maikai fongdorakli thawdo da chenaba khudingmak phagatuna logi oiba chapchaba chirak phongangadabani haina party sigi maikai mari leinaba singna taksilakli ngarangi thawdo aduda soktuna rimsalai kanariba Konsaram khul gi ningthau Amson Abonmai amadi chairman di Adamgi hakchangi fibam yengsinba lakpagi khongchatta RPI athawali Manipur gi State General Secretary BN Sharma na mathaki wafam asi fongdola duna makhata na hai Kuki Singna chathaki bathawong adu soikiba lankiba natte Konsaram khulgi luchingba ani asibu tasengna hatlage khanna chathaki bathawong ni haibasi mayek sengna takli ngarangi thawdo asina ahanba natte mamangda su Konsaram naga khul asigi luchingba sing Kuki Singna kayara khanna fu chaiba thawdo thokpa laikre Thawong asibu lamdam asigi yellow furup singbu Kuki Singna ngai haklaitana khatnaba hoduna irang saganaba honnabani lawi haina mangna fongdokhi Kanglaipa apunba khulaw gi update tagi lakhutchar ke Kuki gi leader amas oiriba Mr. Lumin Thang Hawgi Fauzi khanghaudana lecturakpadagi ambulance ta haptuna hospital da pukhatkre MHA dagi IDP singi relief ki sanfam lupa crore chani gadara taret funky official kumja 2023 gi May 3 dagi Manipur da thorakliba irang asina maram oiduna Mayum thadokuna relief camp singda changjafam lauduna leiriba internally displaced person IDP singi relief amadi rehabilitation gi thawrangi damang Ministry of Home Affairs MSA na lupa crore chani gadara taret kai thokle
Manipur Finance Department gi makok thongba official na ngasi phongdorakpa wafamda amana hai Manipur da thogliba ethnic balance asina mayum makai thadoraktuna lanjinariba IDP singi yaifa tharangi damak financial support tauba oina Ministry of Home Affairs na haukiba senba chahi 2024-25 ta lupa crore chani gadaraga taret ki sainthang pikre official asina makha tarduna hai Manipur da thogliba irang asina maram oiduna nupi angang yauna miyoi lising humfu hen na tongan relief camp chaniyang khairomda ngasi fawba changja famlauduna leiri relief camp te changja famlauduna leiri ba irang asina mayum thadoktuna lanjen na hallaba imung singi damak Manipur gi tongan ba district singda prefabricated housing sakre centrally sponsored scheme CSS scheme for special Asian to state for capital investment is AASCI amadi atai central scheme gi makhada chahi asigi March marida lupa crore lishing amaga chamapan ga kun ga taruk phangki tha amada phangba senfam da March tha da phangliba senfam asina khwaidagi yamba senfam ni hairi SASCI gi makhada Manipur da sen gi mateng pigani haina Union Finance Minister Nirmala Sitaramana thazaba handak da parliament da pikhiba laikre haukiba senba chahi 2024-25 ta SASCI gi makhada lupa crore lising amaga chamri ga kuntra taret phangki Manipur gi oina mamangi senba chahi da phangkiba senfam asi senba chahi amada phangba khwaidagi yanba senfam ni hariba senfam asi gi manungda chada humfu haibadi lupa crore chanipan ga humfu mapan gi senfam chahi asi gi March tha da khakta da phangki SASCI gi makhada pirakhiba senfam asida PWD na paiba ikui dringi mamangda mapung fana loishin khraba thabak singi liability gi sanfam su yawi haina official asina makha taragli official asina makha tarduna PMAY gramin gi makhada rural housing gi sanfam lupa crore chamaga humfu ka taret haukiba sanba chahida phangki school education lupa crore changwa kun health gi lupa crore chahunga manga amasung Ministry of Women and Child gi lupa crore Germany ga yankhaini pansu haukiba senba chahi gi manungda phangki masida natana National Health Mission gi makhada mamangda senba chahi amada installment marirak senthang phangba adu haukiba senba chahi dadi ahanba oina installment amaga hengatuna punna installment manga phangki hairi Manipur da February taraga humdoi degi president rule thamkraba matung March tarada Lok Sabha da Union Finance Minister Nirmala Sitaramana senba chahi 2025-26 ki oina Manipur budget puthoki Budget aduda senba chahi 2024-25 ta expenditure gi sanfam lupa crore 32,657 oikiba adu lupa crore 35,104 da hengat kre haina sumakok thongba Manipur Finance Department ge official asina makata na phongdoragli Waqf bill gi mayokta khoisaunarba maitai pangal lising kya na khongjung changsin kre yum mai tha kre India gi president Draupadi Murmu na Waqf Amendment Bill 2025 ayaba piduna ek oina chotnaragani Amendment Act asi Waqf ki lanthum sing transparency leina sinnaba langbada chakholaknaba pandam thamlaga puthokpani Bill asi tongan ba tangka kayada akanba marai parliament Lok Sabha amasung Rajya Sabha da yetnaraba matungda pass tawkhibani Bill asi gi mayokta akanba mawongda Muslim organization singi maikaidagi amasung opposition party gi maikaidagi lepkhibani Bill asi pass tawbana non-Muslim member sing board asida saruk yaba yagadawri asigumlaba bill asi gi mayokta tongan ba Muslim leaders sing amasung tongan ba party singna India gi Supreme Court ta ek asi unconstitutional oi haiduna singnagadawri bill asi pass tawkhiba asina NDA lengak manungda su mai chalakpa yabagi oithokpa leiri nakalarmaromda Waqf Amendment Bill 2025 asibu yaningdaba phongdoktuna Manipur gi mai pangal singna tariba mafam singda akan mamongda protest tawduna bill asi handokadabani haina khongjang chingsinkhre haunaruba leitana masing yamlaba mai pangal singna Manipur gi tongan mafamda khongjang chingsinki khongjang asigi saru ama oina Kwakta gi dharma gi luchingba sing amadi miyamna Kwakta Seflamina Bazar da ngasi wakat khongjang chingsinkhre khongjang aduda All Manipur Jaimat ki Secretary Vice President Jaimat Ulama Bisnupur gi Sardar amadi executive member sing amadi AKYBO gi General Secretary yauna miyoi punna Waqf Bill 2025 pass tawkhibagi yaningdabagi placard paiduna bill asi handokadabani haina kholaw kaya sulawki amaromda sorada miyoi lising kaya na saruk yaduna Waqf Amendment Act ki mayokta
khongjang changsinkhre Bharat sinba thungna Waqf Amendment Bill 2025 ki mayokta khongjang kaya changsinjarbasu Bill asi Lok Sabha amadi Rajya Sabha da pass tawkhraba matungda Bharat ki President Draupadi Murmuna ayaba piduna ek onkhre ek to onkraba bill asi ki mayokta ngasi sorada mioi lising kaya na sarugya duna miyamgi oiba rally chatuna ek asibu yaningdaba phongdokhre ngasi Anjuman Nasrul Islam amadi All Sora Club Coordinating Committee na punna senduna pangthokiba rally adu Sora Nongsa Bazar dagi hauraga National Highway 102 da Laklaga Sora High School ground fawba laklaba matungda Sora Bazar da amuk thunglaki rally adu thungluraba matungda miyam punna ek asigi mayokta yaningdaba kholaw kaya lawki Nakalamarom All Manipur Maidai Pangal Club Organization Ampoko na senduna Lilong Bazar dagi hauraga Lilong Haribi College fawba India ki president na ayaba pikraba Waqf Amendment ek asigi mayokta yaningdaba phongdoktuna ek asibu handokadabani haiba Kayaga Loinana akanba khongjang changsinkhre khongjang aduda saruk yakhiba miyoisingna phongdorakibada ek asine Islam lining chachariba miyoisingi thamoida tana thinba oina thoklei BJP lenga asina lakpadagi CAB chanabaga Loinana India gi democracy bu khubam nungda paishinuna nongmagi dictatorship ki mawongda changsilagliba sinungaite ek asine Islam lining chachariba singsu thamoi so alei Hindu gi su Hindu temple committee lejei maduda Musalman yarubada nungaiba oiroi Christian gi su Christian gi church committee lei maduda non Christian yausilubada karishu nungairoi matau adugumna non Muslim Waqf board asida yoksinba sina afaba purakani haibadi thajade maram aduna bill asigi mayokta ekhoina lepli bill asi yaningde athuba matamda bill asi handokadabani haiba kholaw kaya lawki nakalamromda bill asi bu sawgatpa mawongda social media da comment piruba BJP minority gi morcha gi president Asghar Ali gi Lilong Haribi Sambrukong da leiba yum khoisawnaraba miyamna horakpadagi mai thakre tungda social media gi khuthangda Asghar Ali na mahana pikiba comment adugi damak ngakpina ba haijabaga Loinana Waqf Amendment ek asi yaningde handokadabani haiba wafam phongdorakre